Manipur security ki PHIVAM PHAGATHANNABA LOUKHATPA YABA KHONGTHANG Shing ki matangda Chief Minister Nongthombam Biren na Armed Forces Veteran Shing ka Unnaduna Wari Shannakhre. Hiramasiga mari lainana Chief Minister Nongthombam Biren na social media da thagalakpa post aman hai. Armed Force Veteran Shing aduna phongdoklamba wafam Shing amade makoigi wakalon Shing asina Manipur da tangdu laitaba hanjil hannaba hotnariba Shing asida chauna mating pangba ngamlagani hairi. Ningsing bayabadi tha sige tara marita Manipur Lengak na sinduna Manipur Rifles ke banquet hall da pangthokhiba mapan suba Armed Forces Veterans Day ki thoramda Chief Minister Nongthombam Biren na Manipur da thokliba irang asi loishinnaba hotnabada experience leiraba veteran Shing na mating pangbiyo team ama oina punna thabak tawminanabagi pandamda veteran Shing gi oiba mifam ama athubada kauragani Mifam aduda veteran Shing na masa-masagi oiba wakalon amade suggestion Shing piduna irang asige tung koina chatnaba yaba waroishin ama puraknaba hotnaminasi haina phongdok phiba laikhrabani.